ꯆꯪꯉꯣ ꯌꯦꯡ ꯈꯪꯅꯗꯕꯁꯦ ꯑꯝꯇ ꯂꯩꯇ꯭ꯔꯦꯍꯦ Hello everyone, I am Chongjari. Ahanamuktada mayam pumnamukpu ikongna khurumjari aduga aigi channel sida mayambu taramna ukjari. Ai hojik se ayuki ichanupi school thagre aduga skin care kai tawba loire aduga hojik kaidawni haikanda adum aina kai tawe do ngasigi numitida ko kai tawdoino haidi ngasi school su chatkani aduga ngasise thabak yam yame ko adu mayamdo adum yengminasi kai tawba haibado ko aduga mayamna kainogi ai guligi matang hangakpado ai nga hojik matang charingai sida haipetang haijaramge guligi matangdo ai haipetang haijaramge isotretinoin 20 sinane kaino tawdoine bako makogi yam hena condition luraba yam sokchallaba kangugidi adu sizinabiyo bako tha matang adui matungdagidi maise nanthorani danako aduga isotretinoin 10 do adu sizinabigadabane bako adudo tha hom sizina thokadabane ba aduga mai akoigi kaikaisu leidana atopadasu leidana ko akoigi tha taruk sizinabiyu ahum sizinabiyu habdo magi matamdo yaudragadi adugi akoina khangba ngamoyeba aigi maisina kariguma yam sathina sok taragadi mado akoina isotretinoin 20 se hana chagane bako ado tha ma chathokaneba adugi matungda akoina maise phare sit nale khar nan ba hawrani khanga ani bako result phangba adumai oi taragadi akoina isotretinoin 10 se mu tha hom chathokadamne bako adu charaganda akoina result to khangba ngamgani ba adu sudragadi tha ma charaga lepthoe adu tawre hardi khangba ngamoyeba adu dum lei aduna aingonda comment da lakpasu yaweba haibadi ai chare ado kaino tawe amo hore adu charigai fei chadraga phatte gaina haibako adudo kaisumnate adu tha suna chathokpiyo course suna dum chathokpiyo ko aduga yengbiyo mu try tawbiyo aduga akoina morning da dum mayamsu dum kaino chabiramgani na khalleba akoigi chakhau guli chabiramgani na khalleba ko adu chakhau guli do adum chabiyo leptana aduga si guli charingai da haitare ko ado chakhau guli do chabiyo phasana adum aduga nongmada amamam chagadaba samne phibamam tat chak charba matung natraga breakfast tawraba matungda gulido amamam chabiyo bako ama nongmagi amamam tang chabigadabane aduga thau kai khara kakpiro chabado hana charamagaso aduga akoigi pilogi sitse akoigi monkhum haitare ko sise nungtigi sinbiyo haibadi any dum akoina towel gumba manungtigi shuba yaba pot amako maina ngasi thagibase ngasi shudoga mu hayeng amu thaba ko maina irujaba khop dum yauthok yaidana ayukya dumain tawraga si amadu mashinbiyo aduga amtang yengbiyo aduga phaba soibiyo aduga gi chanaba haigadra ko aigi chanaba haigadra aingonda do aigi skin je aigi hana aina kaino tawrambadugadi yam sathina khetnarebako do aina adum aigi result se khangakanda aingonda asengba thokakanda ne baina mayamda share tawise aduna tadi aingonda kem promotion kem laiba nate ko adugi promotion gi video ne adune nateba adum aingonda kanabado isada kanabado gine bako aina mayamda harise adu skin se aigi hanagi phibam yam sokpaduga haragadi hojikti yam phare yam nungaire mai sesu ko aduga khangni mai nanba mai nanba adagi ase adum wakhal nungai haitare ko do dum yengbiyo ai skin se aduna camera gi front ki sumaina video namba kanda ne ko camera da yengbra natraga nangi na sakta yengbra aigi saksida dum saina yengjaye bako adudo mai lai do camera da
ꯌꯦꯡꯕꯁꯨ ꯌꯥꯎꯔꯝꯒꯅꯤꯀꯣ ꯑꯩꯗꯤ ꯑꯩ ꯁꯛꯇ ꯌꯦꯡꯖꯩ ꯑꯗꯨꯒ ꯑꯩꯒꯤ ꯁꯝꯁꯦ ꯍꯧꯒꯠꯂꯛꯄ ꯍꯥꯏꯗꯣꯏꯔꯥ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯇꯨ ꯂꯩ ꯁꯥꯠꯇꯣꯛꯄꯩ ꯇꯥꯏꯞꯇ ꯁꯥꯠꯇꯣꯛꯑꯦ ꯑꯗꯨꯒ ꯁꯝꯁꯦ ꯑꯩ ꯉꯍꯥꯟꯃꯨꯛ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯨꯔꯦ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕ ꯖꯒꯥꯁꯤꯅ ꯁ꯭ꯋꯥꯏꯗꯩꯅ ꯁ꯭ꯋꯥꯏꯐꯧꯁꯦ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯁꯤꯐꯧꯗꯤ ꯇꯤꯡꯉꯦ ꯑꯗꯒꯤ ꯍꯧꯒꯠꯂꯛꯄ ꯖꯒꯥꯁꯤꯅ ꯑꯃꯨꯛ ꯈꯣꯏꯕꯤꯔꯦ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗꯣ ꯑꯃꯨꯛ ꯂꯥꯛꯀꯗꯣꯔꯦ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯕꯝꯗꯤ ꯈꯪꯗꯦ ꯁꯝꯁꯦꯀꯣ ꯃꯤꯑꯣꯏꯕꯁꯦ ꯍꯤꯡꯕꯁꯦ ꯌꯥꯝ ꯅꯣꯛꯅꯤꯡꯗ꯭ꯔꯅꯦ ꯁꯛ ꯃꯥꯏ ꯅꯥꯟꯗꯕ ꯌꯥꯗꯦ ꯁꯝ ꯐꯖꯗꯕ ꯌꯥꯗꯦ ꯐꯤꯕꯝ ꯐꯖꯗꯕ ꯌꯥꯗꯦ ꯃꯌꯥꯝꯁꯤꯅ ꯇꯧꯔꯒ ꯌꯣꯝꯃꯒ ꯃꯌꯥꯝꯁꯤꯅ ꯌꯣꯝꯃꯒ ꯐꯖꯍꯜꯂꯒ ꯍꯤꯡꯉꯤꯅꯦ ꯍꯥꯏꯕ ꯂꯨ ꯀꯣꯛꯑꯝꯃꯨ ꯀꯩ ꯐꯤꯕꯝꯅꯣꯕ ꯑꯗꯣ ꯑꯩ ꯃꯥꯏ ꯑꯗꯨ ꯍꯥꯏꯔꯒ ꯑꯩꯒꯤ ꯃꯥꯏꯒꯤ ꯀꯩꯅꯣ ꯇꯧꯔꯤꯉꯩꯗꯗꯤꯅꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯇꯧꯔꯤꯉꯩꯗꯣ ꯃꯥꯏꯒꯤ ꯑꯗꯨꯗꯗꯤ ꯑꯩ ꯊꯋꯥꯏꯁꯦ ꯅꯨꯡꯉꯥꯏꯇꯕꯅ ꯑꯁ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯗꯨꯗꯤꯀꯣ ꯃꯌꯥꯝ ꯀꯩꯀꯩ ꯇꯧꯏ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦꯀꯣ ꯋꯦꯗꯔꯁꯤꯗꯤ ꯉꯁꯤꯗꯤ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯕ ꯌꯥꯝ ꯌꯥꯛꯄ ꯌꯥꯝꯅ ꯍꯨꯃꯥꯡ ꯁꯧꯕ ꯋꯦꯗꯔꯗꯣ ꯑꯣꯏꯗ꯭ꯔꯦ ꯉꯁꯤꯗꯤ ꯈꯔ ꯏꯪꯇꯛ ꯑꯗꯨꯝ ꯆꯠꯂꯦ ꯑꯗꯨꯅ ꯊꯕꯛ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗꯁꯨ ꯅꯨꯡꯉꯥꯏꯔꯅꯤ ꯅꯨꯡꯁꯥ ꯁꯥꯕꯁꯦ ꯃꯌꯥꯝ ꯆꯠꯊꯣꯛꯅꯤꯡꯗꯦꯗꯅꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯊꯕꯛꯁꯤꯅ ꯑꯃꯨꯛ ꯄꯨꯡ 12ꯗ ꯆꯠꯀꯗꯕ ꯑꯣꯏꯕ ꯑꯗꯨꯗꯨꯅ ꯑꯗꯨꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯁ꯭ꯀꯨꯜ ꯌꯧꯖꯔꯦ ꯁ꯭ꯀꯨꯜ ꯌꯧꯔ ꯃꯇꯨꯡꯗ ꯑꯉꯥꯡꯁꯤꯡꯁꯦ ꯀ꯭ꯂꯥꯁ ꯇꯧꯔꯦ ꯀ꯭ꯂꯥꯁ ꯉꯥꯏꯍꯥꯛ ꯇꯧꯔꯒ ꯃꯣꯏꯁꯦ ꯌꯥꯝ ꯁꯥꯕꯅꯤꯅ ꯀ꯭ꯂꯥꯁꯁꯦ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨꯁꯂꯤ ꯀ꯭ꯂꯥꯁ ꯖꯒꯣꯏ ꯁꯥꯕ ꯉꯝꯗꯦꯕ ꯑꯗꯨꯗꯨꯅ ꯃꯣꯏꯁꯦ ꯉꯥꯏꯍꯥꯛꯇꯪ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯄꯣꯊꯥꯍꯜꯂꯦꯕ ꯔꯦꯁ ꯇꯧꯍꯜꯂꯦꯕꯀꯣ ꯑꯗꯣ ꯁꯤꯁꯦ ꯔꯦꯁ ꯇꯥꯏꯃꯤꯡꯅꯦ ꯑꯉꯥꯡꯁꯤꯡꯁꯤꯒ ꯏꯟꯇꯔꯦꯛ ꯇꯧꯕꯒꯤ ꯕ꯭ꯂꯣꯛꯁꯨ ꯑꯩ ꯁꯦꯝꯖꯔꯛꯀꯦꯅ ꯈꯜꯂꯤꯅꯤ ꯑꯗꯣ ꯃꯌꯥꯝꯅ ꯁꯦꯝꯍꯟꯅꯤꯡꯉꯒꯗꯤ ꯍꯥꯏꯕꯤꯔꯝꯃꯣ ꯐꯤꯁꯤꯡꯁꯦ ꯂꯣꯏꯁꯟꯕꯗ ꯉꯥꯏꯔꯤ ꯂꯣꯏ ꯆꯥꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯄ ꯈꯣꯠꯄ ꯇꯧꯕꯗꯨꯗ ꯑꯩꯅ ꯐꯨꯔꯤꯠꯀꯤꯅ ꯁꯣꯝꯗ ꯑꯗꯩꯗꯤ ꯈꯣꯡꯒ꯭ꯔꯥꯎꯒꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯣꯏꯁꯟꯗ ꯉꯥꯏꯔꯦ ꯕꯦꯒ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯨ ꯁꯥꯡꯅ ꯊꯨꯞꯄꯒ ꯍꯥꯞꯄꯁꯦ ꯁꯤꯁꯤꯅꯅꯦ ꯐꯕꯅꯦꯕ ꯀꯩꯅꯣ ꯍꯥꯏꯕꯗꯤ ꯁ꯭ꯄꯦꯁꯇꯣ ꯌꯥꯝ ꯀꯩꯅꯣ ꯇꯧꯗꯕꯅꯦꯕ ꯑꯗꯣ ꯑꯩ ꯎꯄꯨ ꯑꯃꯁꯨ ꯂꯧꯗ ꯌꯥꯔꯔꯣꯏꯕꯀꯣ ꯇꯧꯔꯤꯁꯦ ꯆꯟꯗ꯭ꯔꯦꯕ ꯁꯤ ꯈꯛꯇꯅ ꯑꯗꯣ ꯁꯤꯒꯤ ꯀꯥ ꯑꯃꯁꯤꯗ ꯑꯩꯅ ꯐꯨꯔꯤꯠꯀ ꯈꯣꯡꯒ꯭ꯔꯥꯎꯒ ꯍꯥꯞꯄ ꯍꯥꯏꯁꯦ ꯑꯃꯨꯛ ꯆꯜꯂꯛꯇ꯭ꯔꯦꯕ ꯑꯗꯨꯅ ꯁꯤꯁꯨ ꯁꯥꯡꯅ ꯊꯨꯞꯄꯦ ꯑꯗꯩ ꯁꯤꯁꯨ ꯁꯥꯡꯅ ꯊꯨꯞꯄꯦ ꯑꯗꯨꯒ ꯍꯥꯞꯄꯦ ꯍꯥꯏꯗꯤ ꯁ꯭ꯄꯦꯁꯇꯣ ꯂꯣꯏꯅ ꯐꯨꯔꯤꯠꯁꯤꯡꯁꯤꯁꯨ ꯑꯗꯩꯗꯤ ꯈꯣꯡꯒ꯭ꯔꯥꯎꯁꯤꯡꯁꯤꯁꯨ ꯂꯣꯏ ꯃꯊꯣꯡ ꯃꯔꯝ ꯈꯪꯉꯦ ꯎꯔꯦꯗꯅ ꯀꯔꯝꯕ ꯁꯦꯠꯅꯤꯡꯉꯦ ꯈꯣꯠꯅꯤꯡꯉꯦ ꯍꯥꯏꯕꯗ ꯑꯃꯃꯝ ꯁꯨꯃꯥꯏꯅ ꯂꯧꯈꯠꯂꯒ ꯑꯗꯨꯝ ꯈꯟꯕ ꯌꯥꯔꯦ ꯁꯤ ꯂꯩꯔꯦꯅ ꯑꯗꯩ ꯐꯨꯔꯤꯠꯁꯨ ꯃꯉꯥꯏꯔꯦ ꯂꯣꯏ ꯂꯩꯔꯦꯗꯅ ꯁꯨꯃꯥꯏꯅ ꯑꯗꯨꯗꯨꯅ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯁꯨꯃꯥꯏꯅ ꯊꯨꯞꯄꯤ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩ ꯁ꯭ꯀꯨꯜꯒꯤ ꯀ꯭ꯂꯥꯁꯇꯣ ꯐꯖꯅ ꯗꯤꯇꯦꯜꯁ ꯑꯣꯏꯅ ꯁ꯭ꯀꯨꯜꯒꯤ ꯀ꯭ꯂꯥꯁꯀꯤ ꯅꯣꯡꯃ ꯕ꯭ꯂꯣꯛ ꯁꯦꯝꯃꯛꯀꯦꯕ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣ ꯖꯨꯝꯕꯥ ꯆꯠꯇꯧꯔꯦ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯍꯜꯂꯛꯑꯒ ꯑꯁ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯃꯆꯥꯒꯤ ꯀꯩꯅꯣꯗꯨꯅꯦ ꯁꯤꯅ ꯑꯍꯨꯝꯁꯤꯅ ꯃꯥꯒꯤ ꯁꯤꯅ ꯑꯩꯒꯤ ꯑꯗꯨꯅꯦ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯊꯝꯃꯦ ꯑꯗꯣ ꯁꯤꯁꯦ ꯖꯝꯕꯣ ꯑꯃ ꯂꯧꯔꯒ ꯍꯥꯞꯆꯤꯜꯂꯒꯦ ꯇꯧꯕꯅꯦꯕ ꯐꯤꯔꯣꯜꯁꯤꯡꯁꯦ ꯋꯥꯠꯄꯁꯤꯡꯁꯦ ꯑꯗꯣ ꯑꯩ ꯐꯅꯦꯛ ꯀꯩꯀꯩꯁꯦ ꯑꯝꯇ ꯐꯖꯅ ꯊꯨꯞꯆꯟꯗ꯭ꯔꯤꯕ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯇ꯭ꯔꯤꯕ ꯑꯩꯁꯦ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯊꯕꯛꯇꯣ ꯃꯌꯥꯝ ꯆꯠꯄꯅꯤꯅꯅꯦ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯇ꯭ꯔꯤꯕ ꯈꯣꯡꯒ꯭ꯔꯥꯎ ꯌꯦꯡꯉꯤꯅꯦ ꯑꯩꯁꯦ ꯍꯧꯖꯤꯛ ꯈꯣꯡꯒ꯭ꯔꯥꯎꯁꯦ ꯁꯥꯡꯃꯟꯗꯅ ꯀꯛꯀꯦꯅ ꯇꯧꯕ ꯁꯤꯗꯩꯁꯤꯅꯅꯦ ꯁꯤꯗ ꯂꯩꯁꯤꯡꯁꯤꯅ ꯈꯣꯡꯒ꯭ꯔꯥꯎꯁꯦ ꯁꯥꯡꯉꯦ ꯑꯩꯉꯣꯟꯗ ꯈꯣꯡꯒ꯭ꯔꯥꯎꯁꯦ ꯌꯥꯝ ꯁꯥꯡꯉꯦ ꯈꯨꯁꯥꯡ ꯑꯃ ꯆꯥꯗꯒꯩ ꯁꯥꯡꯉꯦꯕ ꯁꯤꯁꯦ ꯁꯥꯡ ꯑꯃ ꯑꯩꯉꯣꯟꯗ ꯌꯦꯡꯉꯣ ꯁꯥꯡꯗ꯭ꯔꯥ ꯇꯪꯈꯥꯏ ꯑꯃ ꯍꯦꯜꯂꯦꯖꯣ ꯑꯗꯨꯒꯤ ꯁꯤ ꯃꯌꯥꯝꯁꯤꯅ ꯀꯩꯅꯣ ꯇꯧꯅꯕ ꯄꯤꯔꯝꯃꯒꯦ ꯇꯧꯕ ꯀꯛꯊꯠꯂꯒ ꯇꯥꯏꯁꯟꯅꯕ ꯑꯩꯒꯤ ꯁꯥꯏꯖꯇ ꯑꯗꯨꯒꯤ ꯄꯤꯔꯝꯃꯒꯦ ꯇꯧꯕꯅꯦ ꯁꯤꯁꯤꯅ ꯖꯤꯝ ꯁꯥꯟꯅꯕ ꯆꯠꯄꯗ ꯑꯗꯨꯝ ꯂꯝꯕꯤꯗ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯦ ꯅꯨꯡꯁꯥ ꯈꯤꯇꯪ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯀꯩꯅꯣ ꯑꯃ ꯂꯧꯗꯣꯏꯕ ꯑꯩꯁꯦ ꯑꯩꯒꯤ ꯇꯥꯋꯦꯜ ꯑꯃ ꯍꯣꯔꯦꯟ ꯇꯩꯊꯣꯛꯅꯕꯅꯦ ꯇꯥꯋꯦꯜ ꯑꯃ ꯑꯗꯩꯗꯤ ꯁ꯭ꯂꯤꯞꯄꯔꯁꯦ ꯃꯅꯨꯡꯒꯤ ꯑꯃ ꯃꯄꯥꯟꯒꯤ ꯑꯃ ꯊꯝꯕꯁꯦ ꯌꯥꯝ ꯀꯥꯟꯅꯩꯀꯣ ꯑꯗꯣ ꯑꯩꯅ ꯑꯩꯁꯦ ꯀꯪꯉ ꯃꯥꯜꯂꯦ ꯁꯤꯃ ꯂꯧꯈꯠꯈ꯭ꯔꯒꯦ ꯇꯥꯋꯦꯜꯗꯨꯁꯨ ꯌꯥꯝ ꯂꯩꯗ ꯌꯥꯗꯦ ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯑꯃꯨꯛ ꯑꯩꯒꯤ ꯃꯥꯏꯁꯦ ꯅꯨꯡꯇꯤꯒꯤ ꯇꯥꯋꯦꯜ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯀꯩꯅꯣꯁꯦ ꯁꯤꯟꯗ ꯌꯥꯗꯕꯅꯤꯅꯅꯦ
ꯑꯃꯃꯝ ꯗꯔꯀꯥꯔ ꯑꯣꯏ ꯅꯨꯡꯇꯤꯒꯤ ꯁꯨꯕꯁꯤ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯑꯗꯨꯗꯨꯅ ꯑꯩꯅ ꯁꯤ ꯁꯨꯗꯣꯛꯄꯅꯦ ꯑꯃ ꯄꯨꯔꯒꯦ ꯏꯆꯥꯅꯨꯄꯤꯁꯨ ꯁ꯭ꯀꯨꯜ ꯍꯜꯂꯛꯑꯒ ꯃꯥꯁꯨ ꯇꯨꯏꯁꯟ ꯑꯃꯨꯛ ꯆꯠꯅꯕꯒꯤ ꯂꯣꯏꯁꯜꯂꯤ ꯃꯊꯛꯇ ꯑꯗꯨꯒ ꯑꯩꯁꯨ ꯁꯤ ꯈꯣꯡꯒ꯭ꯔꯥꯎ ꯃꯌꯥꯝꯁꯦ ꯕꯦꯛ ꯑꯝꯗ ꯍꯥꯞꯄꯒ ꯄꯨꯈꯤꯗ ꯇꯥꯔꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯅꯤꯗꯅ ꯃꯌꯥꯝ ꯌꯥꯝꯕꯅꯤꯅ ꯑꯗꯨꯗꯨꯅ ꯕꯦꯛ ꯑꯃꯗ ꯍꯥꯞꯄꯒ ꯄꯨꯔꯒꯦꯅ ꯑꯩꯁꯨ ꯀꯟꯅ ꯊꯤꯔꯤ ꯕꯦꯛ ꯀꯩꯗ ꯍꯥꯞꯁꯤꯒꯦꯅ ꯈꯜꯂꯤꯅꯦ ꯑꯗꯣ ꯕꯦꯛꯇ ꯍꯥꯞꯄꯒ ꯄꯨꯔꯒꯦ ꯈꯣꯡꯒ꯭ꯔꯥꯎꯁꯦ ꯌꯥꯝ ꯌꯥꯝꯃꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯅꯦꯝꯕꯅꯤꯅ ꯈꯣꯡꯒ꯭ꯔꯥꯎꯁꯦ ꯑꯁꯥꯡꯕ ꯂꯩꯔꯒ ꯀꯛꯑꯒ ꯁꯤꯖꯤꯟꯅ ꯊꯥꯕꯅꯦ ꯑꯩꯈꯣꯏꯒꯤ ꯁꯥꯏꯖꯇꯕꯨꯗꯤ ꯂꯩ ꯇꯥꯔꯒꯁꯨ ꯈꯣꯡꯒ꯭ꯔꯥꯎꯁꯦ ꯑꯩꯈꯣꯏꯅ ꯑꯦꯝ ꯆꯦꯟꯕ ꯀꯥꯟꯗ ꯑꯗꯨꯝ ꯁꯥꯡꯉꯛꯄ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯩꯁꯨ ꯀꯛꯑꯒ ꯁꯦꯠꯂꯒꯦꯅ ꯑꯩꯁꯨ ꯀꯛꯅꯕ ꯔꯦꯗꯤ ꯇꯧꯏꯅꯤ ꯑꯁꯤꯗ ꯍꯥꯞꯄꯒꯦ ꯕꯦꯛꯁꯤꯗ ꯑꯗꯨꯒ ꯄꯨꯔꯒꯦ ꯑꯄꯤꯛꯄ ꯃꯤꯒꯤ ꯑꯋꯥꯕꯁꯦ ꯑꯄꯤꯛꯄ ꯈꯛꯇꯅ ꯈꯪꯉꯦ ꯑꯗꯨꯅꯤ ꯊꯣꯛꯑꯦ ꯁꯤꯗ ꯍꯥꯞꯄꯦ ꯃꯆꯥꯁꯨ ꯀꯩꯅꯣ ꯊꯤꯜꯂꯝꯃꯒꯦ ꯇꯨꯏꯁꯟ ꯄꯣꯠ ꯂꯩꯔꯝꯃꯦ ꯍꯥ ꯆꯨꯝꯅ ꯊꯧꯕꯗꯤ ꯍꯩꯅꯤꯌꯦ ꯑꯁ ꯅꯩꯔꯦ ꯑꯗꯨꯗꯤ ꯏꯁꯩ ꯑꯃ ꯁꯛꯂꯣ ꯅꯠꯇꯦ ꯑꯗꯨ ꯅꯠꯇꯕ ꯑꯗꯨ ꯇꯧꯔ ꯁꯛꯂꯣ ꯀꯔꯤ ꯅꯪ ꯈꯪꯅꯗꯕꯁꯦ ꯑꯝꯇ ꯂꯩꯇ꯭ꯔꯦꯍꯦ ꯅꯪ ꯑꯗꯨꯝ ꯈꯪꯅꯩꯌꯦ ꯅꯪ ꯕꯕꯥ ꯑꯗꯨꯝ ꯇꯧꯁꯟꯕ ꯃꯃꯤꯡ ꯀꯩ ꯀꯧꯏ ꯍꯥꯏꯔꯗꯤ mami kamu kau ya oh sudah ini lah hal itu Kothare tuh. Hah? Kothare. Kothare? Kothare bukan? Kothare. Kothare. Oh. Kothare tuh jadi Asa. Kothare. Basta lang bisa kun gerai sih sakya. Sakit. Ipunya. Bye bye. Jangan kau Bye bye. mana nama gila Tinggi. कैसे mana nama gila Jangan yeng tu ni bye bye jangan thora kani mo ꯉꯁꯤꯒꯤ ꯋꯦꯗꯔꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯦꯗꯔ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯅꯨꯡꯁꯥꯁꯦ ꯌꯥꯝ ꯌꯥꯛꯅꯁꯨ ꯁꯥꯗꯕ ꯑꯗꯨꯅ ꯉꯍꯥꯟꯈꯣꯏꯗꯤ ꯐꯨꯔꯤꯠ ꯑꯊꯥꯕ ꯃꯣꯖꯥ ꯇꯣꯡꯉ ꯆꯠꯆꯕꯅꯦꯕꯀꯣ ꯉꯁꯤꯗꯤ ꯆꯠꯇ꯭ꯔꯦ ꯇꯤ ꯁꯥꯔꯠ ꯑꯃꯒ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯑꯌꯤꯡꯕ ꯅꯨꯡꯁꯤꯠꯀ ꯁꯤꯠꯂ ꯅꯨꯡꯉꯥꯏꯕ ꯑꯗꯨ ꯑꯣꯏꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯗꯨꯀꯥꯟ ꯌꯧꯔꯦ ꯑꯩ ꯈꯣꯡꯒ꯭ꯔꯥꯎ ꯃꯌꯥꯝꯁꯦ ꯄꯤꯔꯝꯃꯒꯦ ꯌꯥꯝꯕꯅꯦꯕ ꯇꯔꯦꯠ ꯃꯥꯄꯟ ꯅꯤꯄꯥꯟ ꯃꯥꯄꯟ ꯁꯤꯒ ꯃꯥꯄꯟ Caci boleh lagi sama ke kau? Hoi. Sisi aku macam tiang. ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯀꯛꯄꯗꯣ ꯌꯥꯅꯤꯅ Yani. ꯌꯥꯔꯦ Ini hai, sini hai wes berapa kan sini berapa? ꯍꯣꯏ ꯑꯗꯨ ꯈꯤꯇꯪ ꯁꯥꯡꯕꯅꯦ ꯈꯤꯇꯪ Si caci pai kum sama ke lah, caci po, caci pai. ꯑꯗꯨꯒ ꯕ꯭ꯂꯦꯛ ꯑꯃꯒ ꯌꯥꯎꯕꯅꯦ ꯀꯀꯥ ꯁꯤꯗ ꯌꯥꯎꯕꯅꯦ ꯇꯣ ꯁꯤ ꯕ꯭ꯂꯦꯛꯁꯤꯒ ꯑꯗꯨꯒ ꯃꯥꯟꯅꯗꯣꯏꯕ ꯈꯣꯡꯒ꯭ꯔꯥꯎ ꯁ꯭ꯇꯥꯏꯜꯗ ꯁ꯭ꯋꯥꯏꯗ ꯁꯦꯠꯄ ꯌꯥꯔꯦ ꯁ꯭ꯋꯥꯏꯗꯁꯨ Sini ꯌꯦꯡꯁꯤꯅꯦ sini caci pai tahu siapa? ꯌꯥꯏꯌꯦ Si yang mana tempat pada pergi yang mana sama ke? ꯁ꯭ꯋꯥꯏ ꯁꯦꯠꯂꯗꯤ ꯇꯣ Cila ni bukan? What do they have? And the weather is so nice. ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯌꯧꯁꯜꯂꯛꯄꯒꯤ ꯏꯪ ꯂꯥꯎꯕꯤ ꯋꯦꯗꯔꯗꯨꯅꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯁꯦ ꯋꯥꯛꯀꯤꯡꯒ ꯆꯠꯅꯕ ꯍꯧꯕꯒꯤ ꯌꯧꯈ꯭ꯔꯦ ꯃꯊꯛꯇꯅꯦ ꯁ꯭ꯇꯤꯌꯔ ꯅꯪ ꯁꯔꯥꯡ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯁ꯭ꯇꯤꯌꯔ ꯀ꯭ꯂꯥꯁꯀꯤ ꯁ꯭ꯇꯤꯌꯔ ꯑꯩꯈꯣꯏꯒꯤ ꯑꯥꯔ ꯑꯦꯁ ꯁꯨꯁꯀꯤ ꯍꯦꯛ ꯃꯊꯛꯇ ꯇꯣꯞ ꯐ꯭ꯂꯣꯔꯗ ꯇꯣꯞ ꯅꯠꯇꯦ ꯊꯥꯔꯠ ꯐ꯭ꯂꯣꯔꯗ
second floor da. Second floor. Third floor ye. Ini mah matai wala mah. Kagrasi. Hꯧꯖꯤꯛ ꯁꯤꯗꯅꯤꯀꯣ ꯗꯥꯟꯁ ꯀ꯭ꯂꯥꯁꯁꯨ ꯇꯧꯔꯤꯁꯦ ꯑꯗꯨꯗꯨꯒ ꯖꯨꯝꯕꯥ ꯀ꯭ꯂꯥꯁꯁꯨ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯅꯦꯕ ꯇꯧꯗꯣꯏꯁꯦ ꯏꯃꯥꯏꯕꯦꯝꯃ ꯑꯩꯈꯣꯏ ꯁꯤꯅ ꯁꯨꯔꯦ ꯃꯊꯛꯇ ꯑꯩꯅ ꯁꯨꯃꯥꯏꯅ ꯎꯊꯔꯛꯀꯅꯤ ꯃꯊꯛꯅꯔꯦ ꯌꯥꯝ ꯀꯣꯝꯅ ꯇꯧꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯧꯔꯤ ꯍꯧꯖꯤꯛ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯨ ꯂꯩ Let's go. Pabunga aga lagi. Hai babu. Step betul betul. Masuk pun nasi orang pada. Lo soalnya lipstick kita sanggan ya. Sa. Ayo mama, kayu di bawah ayo di bawah. Amat tak hai kita berarti. Very good. Wandarakan ni ko. And finally, I ready to bahore, mi laknaba hore huzik aduga ahanbada warm up tawdone adu matungda Zumba chongdarni isaze ahana mayam noirambadudagidi khitangdi handajare adubu hen abung dum noiri haitare ko handabje am waiba noigraga handabje am waba adagi yang kangraga na noikhatpase am waba condition je miyoibagi body gi sisine ba do ai huzik noigraga kangdaba waba figure do neba ina oirise do huzik ta dum kangdana ba chong daba yadre jagoi ju saba Zumba je ko nungju nungai ba jagoi oina su mayam entertain su tawba aduga yam nungai ba fitness amakak ne haizaningi thamzaningi jagoi sajandringai da warm up hana tawba Zumba jongjandringai da warm up hana tawba haksang exercise hana tawba se yam maruni ko si tawdragadi haksang solakadoine adu mayam aigi dance class ki anoba angang sing mayam masa khangam giroi aduga ai thengna handri ko mayam ga ado thengna halage mathangi next ki video da ai dance class ki video puraga lakjage satra mayam achauba macha loi suna hapjarake yengbiyo ko mayam humangse yengkro humangse chilang hulai mapala hojik pungkai mu chongaba matungi result ne si se ado humaga dikra thokjare mawong kra manjare aduga yamna pung ama mu gai mu chongaga di ha kambi du kam doribani wa doribani mayam ju Zumba chongba mayam ju khangbiramgani ko aduga dieting su ya maru oi adu thau thom yam chabi daba haksang se ko kra handa ba thu han ge hai tar ga di thau thom yam chabi daba adagidi khoigi kehani ising yam thakpi ba ko suguma mayamse yam darkar oi si mayamse phasana follow taw targa yam thuna handarakani anoiba mayam wabiganu kashu wabiganu ai isamok su noijari bani aduna humanga di kra thokjare mong gadi male adu mayam sigi Zumba class se mayamna ba official oina su mayam da haijarakini ko aduga sisina igi blog ki just hairam bane ado si singjamai chinga makha da leibane bako si class aduna singjamai chinga makha gi surrounding akoi bada leibiba Zumba class thibi ba haitare pha dum chning ba ado khudong ja da ba sing akoi gi Zumba class leijare singjamai chinga makha da mayam na khudong ja ba yengbiraga mafam sida dum visit to balak piyo ke yamna nungai bane class se aduga contact number se makha da su thet bako ado contact to biba yagani adu mayam contact option biro aduga sina khoi gi class ki thongnau da gi yengdar pa view ne bako Zumba ga chongraga wawra matung da si thongnau se da yenga ayeng manushit ka sisalak pa gi khunungai ja ko sithi nungai bane
ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯄꯨꯡ 8:30ꯃꯨꯛ ꯇꯥꯔꯦꯕꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯈꯔ ꯆꯣꯟꯊꯔꯒ ꯇꯧꯔꯦ ꯑꯗꯣ ꯂꯣꯏꯁꯜꯂꯦ ꯍꯧꯖꯤꯛ ꯆꯠꯂꯝꯗꯥꯏ ꯂꯣꯏꯁꯟꯅꯔꯛꯑꯦ ꯃꯌꯥꯝ ꯕꯥꯏ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯄꯥꯕꯨꯡ ꯇꯧꯔꯛꯑꯣ ꯁ꯭ꯇꯦꯞꯇꯣ Tawar na yan, tawar na yan. ꯆꯠꯂꯦ